News Live Channel na khwai punamuk putaram na uksa boloina na pungja si oina mukti phungba pau chedi maroiba pau khara khangjari kuki na hatkhraba amasung thiba khngdribsinggi justice piyu haina Meitei Naga amasung Meitei pangalgi miyamni phangkhre su lokthokpa special session phamlaga khulngakpa phadanaba warep law haiba yauna demand sing tawrakli phambal kapa dance drama utkre irangi hopam thidolaga loisanna bohanasi speaker Wakal gi lainana nabagi sang hingalakpada nungnang ningai oiri. Impal Seaway Project Phase 1 Mai Paki Phase 2 gi sada 50 thabak goire department. Himanta bisasta masagi sumang sitana migi sumang sitana ba khankre. Manaba hak phangalo haiduna foreign medical graduate intern singna wakat khungjan changching kre. Miwi karur kuntra rom fungal infection gi saithing phangre. Manipur University non-teaching staff khanbai order adugi matungina athubada thabak loisalo lenga ki mahisang sing thugaiduna privatization da mai onsalaliba Manipur muthana bo khanabani MSF Tamenglong dagi khulai kya phagatkhre korkong gi tara manga suba mapok kumong mari leinana yaifa pawje pirakli hoji paw sandona muk pijeri Manipur tholibi iranga sida handakta kuki sina naga taruk tamthina hatkiba amasung ngasi phawba thiba phangdriba miyang justice piyu haiduna Manipur khundariba yellow furki miyoi sina ngasi khwarban ima kaithel anigi mayada wakat mifam chathagre kuki militant singa lainariba sulokthokpa special session ama phamlaga khulngakpa phandana warip lawba deputy chief minister nemcha ki gwen pham thadokpa haibani chingba ngasi mifam aduna lengakta demand tawki Naga People's Union Imphalna Foothills Naga Coordinating Committee Khwarban Nupi Kaithel Apunba Loop Imagi Maira Core Committee on Relief and Rehabilitation Nachingba Chiso Singa Amatta Oina Punsinduna Ngasi Chathagi Wakat Mifam aduda Maruina Meitei Naga amasung Meitei Pangangi Miyoi lising kya saruk yaduna chathaki Mifam adu mari leinana Naga People's Union Imphal gi President N Ngaranmi na hai Haukiba kumja 2023 gi May 3rd tagi hauraga Manipur tholaliba irang asida Manipur kaibi yaroi haidana thokiba khulngakpasingda lengana onsinjana phaba horpa amasung khwaidagi anobo oina leilon wifi de kuki sina nagami sam tarukpo tamthina halakpagi thodokpu yaningdaba phonglodana ngasi Manipur khundariba yellow misingna amata oina ponsinjana wakan mifam chathabani Haukiba May 13 da Lailon Wifi Kulda Kuki Sinam Naga Misam Taruk Pajin Haga Matumatu Kalaga Asi Hakchang when Dolama Madu the Sunatana, Koktalaba Makoi Hakchang Sauksumbu, Magi Magin the Pida Tonga Pizza Cabra, Hybriding Nabala Basida, Langana Karigumba Tabakamata Pakatana Labor Labak Tibani. Kukina Halaki by Misam Taruki Hakchang Houses Jennings the lady, Makogi Tawana Laraman the English in the Leuna Batampata Kundariba Naga Purchina no more left and a pair to Nalali. Asing tam thira ba mihara sei justice piyu haiduna Manipur apsung India lengal telep ta taksilab junga si phaw justice piba ngamdawa asida ngasi wakat mifam asi chathabani haiki ngasi mifam adu mari leinana CCRR gi executive member Julia Singlai na hai Manipur tholi bi irang asida khulnga lamba chimbu su aloi haina Manipur government na thajaba pikhraga thajaba du ona tenabda hojik khulnga pasing pharali basi lebak thibani Loinana, Naga Misam Turkey Mihata Serabasing Excel Laudaba, Asimaksu Yanindi. Punama Asigi and Naga sing Mifamaji Pantopani Haki. Mahana Hai, Nara Ukul the Tokiba Labutiba Torota, air in the Embusta Dona, air Pasone and Hakiba, Noitaba Pawi, Adubu Hai, Embustado security Nakota Changin Tunela Kotkiba exchanging Adudi, Yanindi. Nang security action that to Misam Miam the Kuki Kulai Pabin Tauliba attaching a daddy Satajiba Carino. Lengana Yamna Lumna Loriba Kuki Chingwangak and Bigi Todang Lowy Habigi airs in the hand security Pibra, Kuki Mamanga Meitei Nagagi Mamanga Cookies in the Yamna Wana Lengan Loriba Carigino. Cookies in the Tampina Halalaga Nagami, some Turkey Hajang, Asichu, Jenensky Miller Sing the lady, Masida, Manipur, Langaki Chief Minister White Kemchan, Amupawalaga Hangla Kiba Lately. Adubu, Kuki Purki me Cholaga Sister Hospital the lying Balak with the Chief Minister na Hanasalaga Unari. But she must Chief Minister na Purching the man that were me and my young Habisi, sing the Bungamde, Haiki. Irangi Horopam Tidolaga Lucian Buhanasi. Speaker. See the Cultural Foundation Yastulna Nauna Putopa Dance Drama Pambal Kaba
JN Manipur Dance Academy Auditorium da utkhre Manipur da tholiba irang asi horofam thidokminaduna warusin poknab honasi haina Manipur Legislative Assembly gi Speaker TI Setabata phongtokre Cultural Foundation da sinduna haukiba June Taramathuidagina kun forward numit tarani chupna chathagiba dance music theater amadi martial art ki workshop ka mari leinena ngasi drama asi puthokpani Thoramadu da saru yakiba Manipur Legislative Assembly Speaker TI Setabata hai state asida ngasi mak oriba charangna ba wakhal leita daba phibam asida phambal ka ba haina mingthon ba ningthau kuma munabara yumpham oiba dance drama ama puthokpa asimak matam cha Manipur tholibi irang asi horokpam thidokminaduna warusin purna ba hona minaba changi mine kalaknaba lamdam asi ngasi di kangkhong chaiba phibam ama leire phibam asidagi kalausi harabdi miyamna wakhal leitana khanaminaba changi aikoi mesengi marakta amana amana thajanaba leitrabadi tangdu leitaba punsiron da hanchilapa kaidangwida ngamlo haina phongdoki ngasigi production asi director amadi choreographer oiriba government Home Science College Chandigarh gi Music Department gi Head Assistant Professor Dr. Manju Elangwamna hai khunai asida ngasi luchingba munnabagi charana bulayingai chara asida mangnapchat lagi hatatagi lining thau amadi pakhangba ani gi marta phamban munnabagi wari da yumpham oraga modern contemporary asida kari pusalakpa yabage haibi chaingoi dance drama asi puthokpani haina phongdoki ngasigi thorum aduda Manipur University of Culture gi Vice Chancellor Paunam Professor Paunam Gunindro amadi MUC Register Laisam Dada Kantasu saruk yaki Himanta Bisasta Masagi Shumangsitana Migi Shumangsitana Bakangre Asangi Chief Minister Himanta Bisasta Masagi Shumangsitana Migi Shumangsitna Bahonar Kano Haina RSS Pariwar Bar Nasithi Iduna Kangre Hari RSS Pariwar Bar ki Head Office Thadok Pasiro Laman Hai Asangi Chief Minister Himanta Bisasta Igiba Chithi Edu Manipur da Hoji Tholibi Irang Asi plus deficit na amadi Meitei amasung Naga thon banate illegal immigrant singna makhoi dream project oriba jalengam kuki len hana tholakpani Manipur gi identity amadi horkibagi puwari kanagumba puppet leader lailaisu haitaba amadi corrupted politician singna maram oraga hanthadba uba yaroi kuki jo haiba community asi Manipur gi yalomi nate Manipur gi royal Chronicles amadi Darwargi record ta khongjai natra wifi haiba group asi khakta lei 7 clans na maram chadaba amadi illegal oiba demand amatta tawkiba leite Meitei hariba community asi Indian Constitution gi article 342 amadi article 366 ki manung chana schedule tribe status ki pham thokpara adu pina ba demand tawbani adubu masai khudong chaba khakta yengba mi kharana Meitei ne tale bi demand asi ki mayekta kuki jone yekle amadi Meitei ne attack chathare haina aranba paw sandopani tasingba wafambu na thaiduna thamba yanaba atamna honarakibani asengbadi kuki jo community na jalengam da yimpham oraga taw suba schedule natraga separate administration talakibani maramaduna Manipur gi maramda yamna munna khangdana comment pibigano haina su zero laduna yamna make sen iki hari kariguma Chief Minister Himanta Bisasta North East India da tholibi iranga solution bige harabadi 1951 da base year oiraga NRC tawga illegal immigrants sing halankigadabni loinana maning thongdai chanala illegal immigrants sing na ST status talibasi lephangadabni Tamenglong dagi khulai kya phagakre Tamenglong district ki Tamai police station na konba Tamai amasung akoiba mafamda ngasi security forces ta chathakiba thiba hombagi thabakta khusu khulai kya phagatpa ngangkre Manipur police ki maikaidagi thadok pachiro lamana hai ngasi Tamenglong district ki Tamai amasung akoiba khulsingda ngasi chathakiba thiba hombagi thabakta khulai sing adu phagatpa ngawkibani phagalaba khulai sing adudi magazine yawa carbine machine gun ahum magazine yawa .32 gi pistol ama AK-47 ama lethot gun ahum load tawro barrel ani kapyari benongoi maru marfuni thoi aduga bullet group jacket amani hari atopa thadu amada Jiribam district ki manung chanba nungkhal thongi akoibadagi ne Kuki National Front Kenep ki kadarama phare phar miwedugi maming MD Abdullah Hussein chahi kunithoi kauri mahak district asimaki mural ground ni hairi mahak ki mafam dagi .32 gi magazine yawa pistol amaga loinana kapyari benongoi maru taruk su phagapangam ki hari
मियोय करोड़ कुंथारोम फंगल इन्फेक्शन की चैथेंग फंगले कोविड-19 अमदी एंटीमाइक्रोबियल रेजिस्ट्रेट की चैथेंग फंगब मतुंग चाही अमगी मनग्र मियोय करोड़ कुंथारोम फंगल इन्फेक्शन की चैथेंग अमुक फंगले हाइना वर्ल्ड हेल्थ ऑर्गेनाइजेशन की माइकैदगी फोंदोरकली हौजिकी ओइनादी मतांग असिदा पाउ लुसिनजरी